ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯗꯤ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦ ꯁꯤꯗꯤ ꯊꯕꯛꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯦ ꯊꯕꯛꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤꯗ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤꯗ ꯃꯁꯤ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯔꯣꯏꯗ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯀꯥꯏꯅ ꯈꯟꯕ ꯌꯥꯎꯔꯛꯀꯅꯤ ꯃꯗꯨ ꯀꯔꯤꯒꯤꯅꯣ ꯁꯦ ꯅꯪ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅꯃꯛ ꯈꯜꯂꯤ ꯊꯕꯛꯇꯨ ꯇꯧꯕ ꯀꯥꯟꯗ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯟꯕ ꯌꯥꯎꯋꯦꯕ ꯑꯗꯨ ꯂꯥꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯀꯩꯗꯧꯏ ꯍꯥꯏ ꯀꯥꯟꯗ ꯂꯥꯏꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯄꯤꯕ ꯃꯤꯑꯣꯏꯕꯗ ꯑꯗꯨꯕꯨ ꯂꯥꯏ ꯊꯥꯖꯕ ꯊꯥꯖꯗꯕ ꯍꯥꯏꯗꯨꯗꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯦꯝꯃꯒꯦ ꯂꯥꯏ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒꯤ ꯑꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯁ꯭ꯇꯣꯔꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯈꯔ ꯑꯩ ꯇꯧꯔꯛꯀꯦꯕꯀꯣ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯂꯥꯏꯅꯁꯨ ꯑꯗꯨꯝ ꯇꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗ ꯂꯥꯏꯅꯗꯤ ꯇꯝꯃꯦꯕ ꯂꯥꯏꯅꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯨ ꯍꯥꯏꯅ ꯊꯥꯔꯛꯑꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯕ ꯍꯩꯇꯕ ꯃꯤꯑꯣꯏꯕꯁꯤ ꯌꯥꯝ ꯂꯧꯕ ꯍꯩꯇꯕ ꯑꯗꯨ ꯂꯧꯕ ꯍꯩꯕ ꯀꯥꯡꯕꯨꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯇꯧꯈꯤ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯃꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯛꯊꯧꯅꯦ ꯃꯥꯁꯦ ꯊꯕꯛ ꯇꯧꯕꯁꯨ ꯋꯥꯔꯕ ꯃꯥꯁꯦ ꯊꯕꯛ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯈꯨꯋꯥꯁꯦ ꯐꯨꯜꯂꯣꯏꯔꯦ ꯃꯥ ꯈꯨꯋꯥꯁꯦ ꯑꯩ ꯁꯤꯠꯇꯅ ꯋꯥꯕꯅꯦ ꯃꯥ ꯇꯧꯔꯤꯁꯦ ꯐꯖꯅ ꯋꯥꯕ ꯅꯨꯄꯥꯁꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯈꯜꯂꯦꯕ ꯅꯣꯡꯃꯗꯤ ꯑꯩ ꯂꯥꯏꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯒꯅꯤꯗ ꯂꯥꯏ ꯁꯨꯡꯎꯗ꯭ꯔꯦ ꯃꯥꯅ ꯈꯪꯗꯕꯩꯅꯤꯀꯣ ꯁꯦ ꯂꯥꯏꯅꯗꯤ ꯇꯝꯃꯤꯅꯦꯕ ꯃꯥꯅꯗꯤ ꯈꯪꯗꯕꯗꯣ ꯃꯥ ꯋꯥꯔꯦ ꯑꯗꯨ ꯃꯥ ꯁꯥꯎꯗꯅ ꯅꯣꯡꯃꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯑꯄꯣ ꯏꯁꯤꯡꯁꯤꯗ ꯃꯥꯁꯦ ꯐꯖꯅ ꯆꯣꯡꯊꯕꯅꯦꯕ ꯐꯖꯅ ꯆꯣꯡꯊꯕꯁꯤꯗ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯅꯨꯄꯥ ꯕꯣꯠ ꯊꯧꯕ ꯑꯩꯈꯣꯏꯒꯤ ꯍꯤ ꯊꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯦ ꯍꯤ ꯊꯧꯔꯒ ꯂꯥꯛꯁꯤꯜꯂꯛꯄꯅꯦꯕ ꯑꯗꯨ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯀꯩ ꯍꯥꯏ ꯀꯥꯟꯗ ꯑꯁ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯩ ꯑꯝꯇ ꯀꯟꯕꯤ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯀꯥꯈꯠꯂꯣ ꯑꯩ ꯍꯤꯁꯤꯗ ꯅꯪ ꯀꯟꯕꯤꯒꯦ ꯀꯥꯈꯠꯂꯨ ꯍꯥꯏꯕ ꯑꯩꯁ ꯀꯥꯈꯠꯂꯣ ꯑꯩ ꯂꯥꯏꯅ ꯃꯥꯏ ꯀꯟꯖꯅꯤ ꯂꯥꯏꯅ ꯃꯥꯏ ꯀꯟꯖꯅꯤ ꯑꯩ ꯅꯣꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯦ ꯅꯣꯏ ꯃꯤ ꯅꯠꯇ꯭ꯔꯣ ꯂꯥꯏ ꯃꯔꯥꯏ ꯀꯟꯖꯅꯤ ꯀꯥꯏ ꯍꯥꯏꯕꯖꯥꯠꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯑꯗꯨ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯤ ꯑꯃꯗꯨ ꯆꯠꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯤ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯐꯠ ꯂꯥꯛꯑꯦꯕ ꯊꯧꯔꯒ ꯍꯤ ꯊꯧꯔꯒ ꯂꯥꯛꯄꯅꯦꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯁꯨ ꯑꯁ ꯀꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯀꯟꯕꯤꯌꯨ ꯍꯥꯏꯗꯦ ꯃꯥꯅꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯦ ꯃꯥꯗꯤ ꯏꯔꯥꯡꯅꯔ ꯂꯩꯔꯦ ꯑꯗꯨ ꯃꯥ ꯏꯁꯤꯡꯁꯦ ꯃꯅꯥꯇꯣꯟꯗ ꯆꯪꯕ ꯍꯧꯔꯕꯅꯦ ꯃꯥꯁꯦ ꯁꯤꯗꯣꯔꯕꯅꯦꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯇꯥꯠ ꯂꯥꯛꯁꯤꯜꯂꯦ ꯅꯨꯄꯥ ꯑꯃꯁꯨ ꯂꯥꯛꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯌꯦꯕ ꯑꯁ ꯅꯪ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪ ꯑꯩ ꯍꯤꯗ ꯀꯥꯈꯠꯂꯣ ꯆꯠꯂꯁꯤ ꯅꯪ ꯁꯤꯕ ꯇꯥꯔꯦ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯅꯣꯏ ꯆꯠꯂꯣ ꯅꯣꯏ ꯍꯤ ꯇꯣꯡꯕ ꯆꯠꯂꯣ ꯅꯣꯏ ꯆꯠꯂꯣ ꯑꯩ ꯅꯣꯏ ꯆꯠꯂꯣ ꯅꯣꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯂꯥꯏꯅ ꯀꯟꯖꯅꯤ ꯑꯩ ꯑꯩ ꯊꯥꯖꯩ ꯀꯥꯏꯅ ꯑꯃ ꯈꯟꯕꯁꯦꯀꯣ ꯑꯗꯨ ꯂꯥꯏꯗꯤ ꯂꯩ ꯑꯣꯔ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯒꯦꯕ ꯋꯥꯔꯤꯁꯤ ꯁꯨꯝ ꯇꯥꯎ ꯑꯃꯁꯨ ꯆꯠꯈ꯭ꯔꯦ ꯃꯥꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯁꯦ ꯏꯁꯤꯡꯗꯨꯗ ꯏꯔꯥꯛꯅꯔ ꯁꯤꯕꯅꯦꯕ ꯃꯥꯁꯦ ꯏꯔꯥꯛꯅꯔ ꯁꯤꯔꯦ ꯃꯥꯁꯦ ꯑꯗꯩ ꯃꯥꯁꯦ ꯏꯔꯥꯛꯅꯔ ꯁꯤꯔ ꯀꯥꯈꯠꯂꯦ ꯃꯥꯁꯦ ꯀꯥꯈꯠꯂꯒ ꯀꯥꯏꯗ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯃꯥ ꯂꯥꯏ ꯎꯅꯔꯦꯀꯣ ꯁꯤꯔꯕꯅꯤꯅ ꯂꯥꯏꯗꯨ ꯊꯦꯡꯅꯔꯦꯕ ꯊꯥꯏꯅ ꯊꯦꯡꯅ ꯂꯥꯏꯗꯨꯅ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯟꯕꯤꯗꯦ ꯑꯗꯨ ꯅꯪ ꯀꯔꯤꯅꯣ ꯑꯩꯅꯗꯤ ꯏꯁꯣꯔ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯕꯅꯤ ꯑꯗꯨꯝ ꯏꯁꯣꯔꯅꯁꯨ ꯀꯟꯕꯤꯗꯦ ꯂꯥꯏꯅ ꯀꯟꯕꯤꯅꯤ ꯑꯗꯣ ꯑꯩꯅꯗꯤ ꯅꯪꯅ ꯀꯟꯕꯤꯒꯗ꯭ꯔꯥꯅ ꯑꯩꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯁꯨꯡꯀꯟ ꯀꯟꯕꯤꯗꯦ ꯁꯤꯅꯦꯕ ꯑꯗꯒꯤ ꯂꯥꯏꯗꯨꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯥꯟꯗ ꯑꯩꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯅ ꯈꯪꯗꯅ ꯑꯩꯅ ꯍꯤ ꯊꯧꯕ ꯅꯨꯄꯥꯅꯤ ꯅꯪ ꯀꯟꯅꯕ ꯊꯥꯈꯤꯕꯅꯤ ꯑꯗꯨ ꯅꯪꯅꯗꯤ ꯇꯣꯡꯈꯠꯇꯅ ꯁꯤꯅꯦꯕ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯋꯥꯔꯤꯁꯤꯗꯤ ꯑꯇꯩ ꯅꯠꯇꯦ ꯂꯥꯏꯅꯗꯤ ꯂꯣꯏꯅ ꯇꯝꯕꯤꯕ ꯃꯤꯑꯣꯏꯕꯗ ꯂꯣꯏꯅ ꯇꯝꯕꯤꯕ ꯂꯥꯏꯅꯗꯤ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯃꯝ ꯂꯣꯏ ꯄꯤꯕ ꯅꯪ ꯂꯧꯕ ꯍꯩꯇꯕ ꯀꯣ ꯂꯧꯕ ꯍꯩꯇꯕꯗꯒꯤ ꯂꯣꯏꯅ ꯁꯣꯏꯕꯅꯤ ꯂꯧꯕ ꯍꯩꯕ ꯀꯥꯡꯕꯨꯅ ꯃꯥꯏ ꯄꯥꯛꯄ ꯂꯧꯕ ꯍꯩꯇꯕ ꯀꯥꯡꯕꯨꯅ ꯃꯥꯏ ꯄꯥꯛꯇꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯤ ꯃꯇꯦꯛ ꯁꯤꯃ ꯂꯤꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯅ ꯂꯧꯕ ꯍꯩꯌꯨ ꯅꯪꯁꯨ ꯂꯧꯕ ꯍꯩꯌꯨ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯂꯧꯕ ꯍꯩꯌꯨ ꯀꯣ ꯂꯥꯏꯅ ꯄꯤꯔꯛꯄꯗꯣ ꯀꯔꯤ ꯄꯤꯔꯛꯀꯦꯗꯣ ꯌꯦꯡꯉꯨ ꯑꯗꯣ ꯂꯥꯏ ꯂꯩ ꯑꯣꯔ ꯂꯩꯇꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯁꯨꯝ ꯈꯜꯂꯣ ꯑꯗꯨꯝ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯐꯖꯕ ꯃꯣꯇꯤꯚꯦꯁꯟꯒꯤ ꯑꯩ ꯁꯟꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯌꯣ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯈꯔ ꯈꯣꯝꯕꯤꯌꯨ
motivation video lang khalakani adagi sumaina wari macha macha khara kara sulilakani top top kari entertainment funny gum su tum hara hapakani ai di pura mix ni ko no lo sala singa sigidi okay bye bye ma'am